ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥ 3 ꯄꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯉꯟꯇꯥꯅ ꯁꯤꯈꯤꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯀꯩꯊꯦꯜ ꯈꯔ ꯈꯔ ꯐꯝꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ 3ꯗꯨ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯗꯨ ꯅꯨꯄꯤꯅꯤ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯅꯆꯤꯡꯕ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯤ꯫ ꯃꯈꯥꯒꯤ 2 ꯑꯗꯨ ꯃꯧꯄ꯭ꯋꯥꯅꯤ꯫ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯗꯤ ꯈꯣꯝꯂꯥꯡ ꯊꯛꯂꯤꯕ ꯑꯉꯥꯡꯅꯤ꯫ ꯅꯣꯡꯃ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯀꯩꯊꯦꯜ ꯀꯥꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯑꯗꯨ ꯀꯞꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯆꯦꯅ "ꯏꯃꯥ ꯂꯥꯛꯂꯅꯤ, ꯏꯄ꯭ꯋꯥ ꯑꯅꯤꯅ ꯆꯥꯅꯕ ꯍꯩꯇꯨꯞ ꯍꯩꯉꯥꯟ, ꯆꯤꯅꯤ ꯆꯐꯨ ꯌꯥꯝꯅ ꯂꯩꯔꯛꯂꯅꯤ" ꯍꯥꯏꯅ ꯊꯦꯝꯕꯗ ꯑꯉꯥꯡ 2ꯗꯨ ꯀꯞꯄ ꯇꯣꯛꯇ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯑꯉꯥꯡ 2 ꯑꯗꯨ ꯃꯃꯥ ꯍꯜꯂꯛꯇꯕꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯄ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯅꯨꯡꯉꯥꯏꯔꯦꯗꯣ, ꯉꯁꯤꯗꯤ ꯑꯉꯥꯡ 3 ꯆꯥꯊꯣꯛꯂꯒꯦꯗꯣ꯫ ꯑꯉꯥꯡ ꯆꯥꯗꯕ ꯀꯨꯏꯔꯄꯣꯠꯅꯤ, ꯉꯁꯤꯗꯤ ꯆꯥꯕ ꯇꯥꯔꯦꯗꯅ, ꯏꯁ ꯍꯥꯎꯈ꯭ꯔꯅꯤꯗ, ꯇꯅꯧ ꯇꯅꯧꯔꯗꯅ ꯕꯨꯛ ꯕꯨꯛ ꯍꯦꯛ ꯂꯥꯎꯔꯗꯅ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯀꯝꯗꯧꯔꯤ? ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥ ꯂꯥꯛꯇꯕꯗꯨꯗ ꯀꯞꯄꯅ ꯃꯆꯦ ꯄꯤꯁꯛꯇꯨꯅ ꯊꯦꯝꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯃꯃꯥ ꯁꯥꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯨ"꯫ ꯃꯆꯦ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯃꯈꯣꯜ ꯈꯪꯕꯅꯤꯅ "ꯏꯃꯥꯒꯤ ꯃꯈꯣꯜ ꯃꯥꯟꯗꯦ, ꯊꯣꯡ ꯍꯥꯡꯕ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗ꯭ꯔꯦ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯃꯧꯄ꯭ꯋꯥꯗꯨꯅꯗꯤ "ꯏꯆꯦ, ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯨ" ꯍꯥꯏꯕꯗ "ꯏꯃꯥ ꯅꯠꯇꯦ, ꯊꯣꯡ ꯍꯥꯡꯉꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯡꯗ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯡꯗꯨ ꯉꯥꯏꯍꯥꯛ ꯊꯤꯜꯂꯝꯂꯒ ꯍꯥꯡꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯊꯣꯡꯅꯥꯎ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ "ꯀꯗꯥꯏ? ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯦ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯈ꯭ꯔꯦ꯫ ꯃꯆꯦ ꯑꯗꯨꯗꯤ ꯃꯃꯥ ꯅꯠꯇꯦ ꯈꯪꯕꯅꯤꯅ ꯀꯤꯗꯨꯅ ꯐꯛꯂꯥꯡ ꯃꯌꯥꯗ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯅ ꯄꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯣꯛ ꯄꯣꯛ ꯊꯦꯛꯇꯨꯅ ꯆꯥꯕ ꯍꯧꯔꯦ꯫ ꯃꯧꯄ꯭ꯋꯥ ꯈꯔ ꯆꯥꯎꯕꯗꯨꯅ "ꯏꯃꯥ, ꯅꯪꯅ ꯆꯥꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯔ ꯆꯥꯒꯦ" ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤꯅ "ꯍꯥꯏ, ꯅꯪꯅ ꯆꯥꯕ ꯍꯩꯕ ꯅꯠꯇꯦ, ꯀꯩꯊꯦꯜꯗꯒꯤ ꯊꯝꯕꯧ ꯃꯇꯥ ꯈꯔ ꯂꯩꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯆꯦꯅ ꯈꯜꯂꯤ, "ꯑꯉꯥꯡ ꯑꯁꯤꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦ, ꯑꯗꯨꯅ ꯈꯔ ꯆꯥꯎꯕ ꯏꯄ꯭ꯋꯥ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯄꯣꯠꯁꯤꯜꯂꯒ ꯐꯛꯂꯥꯡ ꯍꯧꯒꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ 2 ꯑꯗꯨ ꯂꯩꯔꯝꯗꯕ ꯎꯕꯗ "ꯏꯍꯦ, ꯆꯦꯟꯈ꯭ꯔꯦꯗꯅ" ꯍꯥꯏꯗꯨꯅ ꯑꯉꯥꯡ 2ꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ 2ꯗꯨꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯑꯉꯥꯡ 2ꯗꯨ ꯄꯨꯔꯒ ꯃꯃꯥ ꯑꯁꯦꯡꯕꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯨꯔꯦ꯫ ꯃꯃꯥ ꯎꯕꯗ ꯑꯉꯥꯡ 2ꯅ ꯍꯔꯥꯎ ꯍꯔꯥꯎꯅ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯨꯕꯕꯨ "ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯏꯃꯥꯀ ꯍꯥꯏꯗꯨꯅ ꯀꯧꯖꯔꯛꯏꯁꯤꯕꯣ? ꯑꯩ ꯏꯆꯥꯀ ꯂꯩꯖꯗꯦ, ꯏꯃꯥ ꯀꯧꯕꯤꯔꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯗꯨꯗ ꯃꯥꯕꯨ ꯑꯅꯧꯕ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯅꯪ ꯑꯩꯉꯣꯟꯗ ꯅꯆꯥ ꯂꯩꯇꯦ ꯍꯥꯏ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡ 2 ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯠꯄ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯂꯩꯔꯦ"꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯅꯤ, ꯏꯆꯥ ꯅꯠꯇꯦ, ꯂꯥꯏꯒꯤ ꯈꯨꯗꯝ ꯌꯦꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯁꯨꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯁꯨꯛ ꯑꯁꯤ ꯌꯨꯝꯌꯥꯡ ꯂꯥꯟꯅ ꯍꯨꯟꯕ ꯉꯝꯕꯗꯨꯅ ꯏꯆꯥꯅꯤ, ꯉꯝꯗꯕꯗꯨ ꯏꯆꯥ ꯅꯠꯇꯦ"꯫
ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯆꯦꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯤꯡꯖꯔꯒ ꯍꯨꯜꯂꯛꯄꯗ ꯁꯨꯛ ꯑꯗꯨ ꯌꯨꯝꯌꯥꯡ ꯂꯥꯟꯗꯨꯅ ꯑꯁꯣꯝ ꯋꯥꯡꯃꯗ ꯇꯥꯕꯣꯏꯔꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯍꯨꯟꯕꯗꯗꯤ ꯑꯉꯥꯡꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯌꯨꯝꯌꯥꯡ ꯂꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯁꯨꯛꯄꯨ ꯌꯨꯝꯌꯥꯡ ꯂꯥꯟꯅ ꯍꯨꯟꯕ ꯉꯝꯕꯤ ꯃꯆꯦꯗꯨꯗꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯦ꯫ ꯉꯝꯗꯕ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕꯗ ꯃꯆꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯕꯣꯏꯔꯤ꯫ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛꯇ ꯆꯥꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯕꯗ ꯃꯃꯥꯅ ꯆꯩꯕꯗꯒꯤ ꯇꯣꯛꯇꯨꯅ ꯆꯦꯡ ꯑꯣꯏꯅ ꯈꯔ ꯈꯔ ꯄꯤꯕꯤꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯃꯆꯦꯅ ꯄꯤꯕ ꯆꯦꯡ ꯈꯔ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯣꯡꯗꯨꯅ ꯆꯥꯔꯨꯔꯒꯦ ꯆꯠꯈꯤꯕꯗ ꯂꯨꯀ꯭ꯔꯥꯛ ꯑꯃꯗ ꯅꯥꯟꯊꯨꯗꯨꯅ ꯇꯨꯕꯗꯒꯤ ꯆꯦꯡ ꯑꯗꯨ ꯉꯝꯅ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯆꯦꯡ ꯑꯗꯨ ꯈꯨꯟꯒꯦ ꯇꯧꯕꯗ ꯋꯥꯕ ꯆꯦꯡꯖꯥꯕ ꯀꯧꯕ ꯎꯆꯦꯛ ꯑꯃꯅ ꯂꯣꯏꯅ ꯈꯨꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡꯅ ꯀꯞꯂ ꯀꯞꯂꯗꯨꯅ ꯃꯆꯦꯗ ꯇꯝꯂꯨꯕꯗ ꯃꯆꯦꯅ ꯆꯦꯡ ꯈꯔ ꯑꯃꯨꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕꯗ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯨꯗꯨꯅ ꯆꯦꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯋꯥꯕ ꯆꯦꯡꯖꯥꯕ ꯊꯣꯔꯛꯇꯨꯅ ꯂꯣꯏꯅ ꯈꯨꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯨꯒꯗꯕꯁꯨ ꯃꯆꯦ ꯀꯤꯕꯗꯒꯤ ꯍꯥꯏꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯨꯃ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯥꯡꯕꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦꯗ ꯇꯝꯂꯨꯕꯗ ꯃꯆꯦꯅ ꯆꯦꯡ ꯈꯔꯒ ꯑꯁꯥꯡꯕ ꯃꯁꯝ 3 ꯄꯤꯗꯨꯅ ꯋꯥꯕ ꯐꯥꯅꯕ ꯇꯥꯛꯄꯤꯔꯦ꯫ ꯃꯧꯄ꯭ꯋꯥꯅ ꯃꯆꯦꯒꯤ ꯃꯁꯝ 3 ꯑꯗꯨ ꯂꯥꯡ ꯑꯣꯏꯅ ꯊꯥꯛꯂꯒ ꯃꯃꯥꯡꯗ ꯆꯦꯡ ꯈꯔ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯆꯦꯡ ꯑꯗꯨ ꯎꯕꯗ ꯋꯥꯕ ꯆꯦꯡꯖꯥꯕ ꯊꯣꯔꯛꯇꯨꯅ ꯆꯦꯡ ꯈꯨꯟꯒꯦ ꯇꯧꯕꯗ ꯁꯝꯅ ꯃꯈꯣꯡꯅ ꯂꯧꯕꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯂꯥꯡꯗ ꯊꯨꯔꯦ꯫ ꯃꯧꯄ꯭ꯋꯥꯗꯨꯅ ꯋꯥꯕꯗꯨ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯕ ꯆꯦꯡꯖꯥꯕ, ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ꯫ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯆꯦꯡ ꯆꯥꯊꯣꯛꯄꯗꯣ ꯅꯪ ꯉꯁꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯅꯐꯩꯒꯟ ꯑꯅꯤꯁꯤꯅ ꯏꯆꯦꯒꯤ, ꯅꯁꯥꯅ ꯑꯩꯒꯤ ꯈꯪꯉꯦꯗꯅ ꯉꯁꯤꯗꯤ"꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯆꯦꯡꯖꯥꯕꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯉꯥꯡ ꯅꯍꯥꯋꯣ, ꯋꯥꯕ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯆꯤꯜ ꯅꯧꯄ꯭ꯋꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯅꯆꯤꯜ ꯅꯧꯄ꯭ꯋꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ꯫ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ, ꯑꯄꯥꯝꯕ ꯄꯣꯠ ꯍꯥꯏꯕꯗ ꯍꯦꯛ ꯄꯤꯕ ꯉꯝꯕ ꯌꯥꯏ ꯑꯃ ꯑꯩ ꯅꯉꯣꯟꯗ ꯄꯤꯒꯦ꯫ ꯌꯥꯏ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯕꯅ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯌꯥꯏ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯕ ꯆꯦꯡꯖꯥꯕ, ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ꯫ ꯅꯪ ꯆꯠꯄ ꯌꯥꯈꯤꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯌꯦꯡꯈꯤꯅꯤ꯫ ꯆꯨꯝꯂꯕꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ"꯫ ꯑꯉꯥꯡꯗꯨꯅ ꯎꯅꯥ ꯑꯄꯥꯛꯄ 2 ꯊꯥꯔꯒ ꯏꯟꯁꯥꯡ ꯃꯊꯦꯜ ꯁꯨꯔꯕ ꯍꯥꯎꯔꯕ ꯆꯥꯛ ꯆꯥꯂꯨꯛ 2, ꯐꯖꯕ ꯐꯤꯔꯣꯜ 2 ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯎꯅꯥ ꯃꯊꯛꯇ ꯌꯥꯏ ꯑꯗꯨ ꯍꯨꯟꯕꯣꯏꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯅꯥ 2ꯗꯨꯒꯤ ꯃꯊꯛꯇ ꯃꯊꯦꯜ ꯁꯨꯔꯕ ꯆꯥꯛꯂꯨꯛ 2 ꯈꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇꯨꯗ ꯅꯤꯡꯊꯤꯖꯔꯕ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯔꯤ꯫ ꯌꯥꯏ ꯍꯨꯟꯗꯨꯅ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯋꯥꯕ ꯆꯦꯡꯖꯥꯕꯕꯨ ꯁꯪꯍꯜꯂꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯑꯉꯛꯄ ꯄꯥꯎ ꯑꯗꯨ ꯇꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯆꯦꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯒ ꯅꯤꯡꯊꯤꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯌꯥꯏ ꯍꯨꯟꯗꯨꯅ ꯊꯣꯛꯄ ꯆꯥꯛꯇꯨ ꯆꯥꯔꯒ ꯐꯤꯔꯣꯜ ꯀꯥꯗꯨ ꯁꯦꯠꯂꯒ ꯌꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯃꯤ ꯄꯣꯡ ꯑꯃꯠꯇ ꯇꯥꯗꯕ ꯏꯍꯥꯡ ꯍꯥꯡꯕ ꯄꯥꯛꯂꯕ ꯂꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯁꯤ ꯈꯟꯅꯔꯗꯨꯅ ꯌꯥꯏ ꯑꯗꯨ ꯄꯨꯊꯣꯛꯂꯦ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅ ꯄꯥꯝꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯏ ꯍꯨꯟꯕꯗ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯕ ꯐꯖꯔꯕ ꯗꯂꯥꯟ, ꯐꯧꯅ ꯆꯣꯜꯂꯕ ꯐꯧꯒꯩ, ꯁꯒꯣꯜꯅ ꯊꯜꯂꯕ ꯁꯒꯣꯜꯁꯪ, ꯁꯟꯅ ꯊꯜꯂꯕ ꯁꯪꯒꯣꯜ, ꯁꯅꯥ ꯂꯟꯒꯩ, ꯂꯨꯄꯥ ꯂꯟꯒꯩ ꯂꯣꯏꯅ ꯊꯣꯛꯂꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯗꯂꯥꯟꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯦ꯫
ꯈꯔ ꯂꯩꯔꯒ ꯊꯪꯅꯕ ꯃꯐꯝ ꯀꯌꯥꯃꯨꯛꯇꯒꯤ ꯂꯥꯏꯔꯕ ꯑꯅꯪꯕ ꯃꯤ ꯀꯌꯥ ꯀꯧꯖꯗꯨꯅ ꯐꯤꯔꯣꯜ ꯑꯆꯥ ꯑꯊꯛ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯃꯇꯤꯛ ꯆꯥꯅ ꯁꯥꯕꯤꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯈꯨꯟꯗꯥꯕ ꯅꯤꯡꯊꯤꯖꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯜꯂꯤ꯫ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯤ ꯂꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯔꯤ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯄꯨꯛꯆꯦꯜ ꯄꯤꯅ ꯍꯩꯕ ꯃꯇꯧ ꯑꯗꯨꯃꯛꯇꯗ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯤ ꯊꯥꯞꯅ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯃꯥꯒꯤ ꯑꯅꯧꯕ ꯅꯨꯄꯥꯗꯨꯒ ꯑꯅꯤ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯕꯗꯒꯤ ꯁꯨꯐꯝ ꯆꯠꯐꯝ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯅꯪꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯅꯕ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯤ꯫ ꯂꯝꯕꯤꯗ ꯆꯥꯅꯕ ꯆꯦꯡꯖꯦꯜ ꯈꯔ ꯄꯨꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯏꯅꯊꯪꯗ ꯃꯈꯣꯏ ꯂꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯉꯛꯄꯅ ꯊꯜꯂꯕ ꯀꯣꯅꯨꯡꯒꯤ ꯍꯣꯖꯪ, ꯁꯟꯁꯪ, ꯁꯒꯣꯜꯁꯪ, ꯍꯩꯀꯣꯜ ꯂꯩꯀꯣꯜ, ꯄꯨꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦꯗꯣ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯕ ꯗꯂꯥꯟ ꯑꯗꯨ ꯌꯧꯕꯗ ꯊꯨꯡꯁꯪꯕ ꯃꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯍꯥꯎꯔꯕ ꯑꯆꯥ ꯑꯊꯛ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯤꯖꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯆꯥꯅ ꯊꯛꯅꯕ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯦ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯁꯨ ꯃꯌꯥꯝ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯇꯧꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯃꯥ ꯑꯗꯨ ꯎꯔꯗꯨꯅ ꯃꯧꯄ꯭ꯋꯥꯅ ꯏꯃꯥ ꯍꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯖꯔꯨꯕꯗ ꯏꯀꯥꯏꯈꯤꯕꯗꯒꯤ ꯈꯨꯝꯕ ꯉꯝꯗꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯕ ꯐꯥꯎꯕ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯗꯨꯗꯗꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯅꯨꯄꯤ, ꯅꯍꯥꯟꯃꯨꯛ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯗ ꯏꯃꯥ ꯀꯧꯔꯨꯕꯁꯨ ꯈꯨꯝꯕꯤꯗꯦ, ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯀꯧꯖꯕꯁꯨ ꯈꯨꯝꯕꯤꯗꯦ, ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯃꯜꯂꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯀꯧꯔꯒ ꯆꯩꯔꯛ ꯆꯩꯊꯦꯡ ꯄꯤꯅꯕ ꯐꯥꯍꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯦ꯫ ꯃꯇꯨꯡꯗ ꯃꯆꯦꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯇꯣꯟ ꯑꯅꯤꯕꯨ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕꯣꯏꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯇꯣꯟꯕꯨ ꯁꯃꯨ ꯇꯥꯏꯕꯣꯠꯇ ꯐꯝꯍꯜꯂꯦ꯫ ꯁꯅꯥ ꯂꯨꯄꯥ ꯐꯧ ꯆꯦꯡ ꯃꯌꯥꯝꯗꯨꯅ ꯁꯒꯣꯜ ꯑꯃꯗꯤ ꯁꯟ ꯒꯥꯔꯤꯗ ꯃꯅꯥꯏꯁꯤꯡꯕꯨ ꯄꯨꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯅ ꯂꯝꯕꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯏꯀꯥꯏꯕꯅ ꯂꯥꯏꯅꯥ ꯑꯣꯏꯗꯨꯅ ꯁꯤꯔꯦ꯫ ꯃꯄꯥꯗꯨꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯦ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯃꯛ ꯂꯩꯃ ꯅꯤꯡꯊꯧꯁꯤꯡꯒ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯈꯜꯕꯨ ꯈꯟꯊꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯁꯨ ꯁꯥꯒ ꯃꯥꯟꯅꯩ꯫ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯇꯨꯡꯗ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯕ ꯉꯝꯗꯅ ꯂꯝꯕꯤꯗ ꯁꯤꯈꯤ꯫